Lamdam asigi Yelhoumee shingi Arangba Tunglamchat Thamlamnaba Yelhoumee shing Amata Oina Lepminnaba Matam Oire haina Ningthou Sanajaoba Leishemba phongdokkhre wafam asi chingmi tami Amata Oibagi saktam utliba Merahau Chongbagi Thoramda mahakna phongdokhibani State Level Organizing Committee on Merahau Chongba 2024 na sinduna Kanglagi Ultra mamangda pangthokiba thoram aduda Ningthou Sanajaoba Leishemba na hai Nongda Lairen Pakhang bagi haktaktagi Mera Thagi Thanin Numita Merahau Chongbagi Thoramasi pangthoktuna lakli Thoramasi Chingburoi Tamburoi Singtagi Oiba Apunba Thoramni Thoramasi Lamdam asigi Yelhoumee shingi Amata ngairaba Natki Oiba Maru Oiba Thoram amani Thoramasina Ching amade tam anigi marakta lainariba machin mana oibagi mari adu nauhaunana ningsinghalli Numit asida Lamdam asigi Yelhoumee shing Amata Oina punduna Amata Oibagi sagtam sagatminaba Thoramni Thoramasi chumnagi harau kumhaigi thoram khagnate Thoramasida tangai phadana pangthok taba yadaba laison tinsongi thoram kayamasu pangthokle Ngasi Manipur gi oiragli ba pibamasida Yelhoumee shingi Arangba Tunglamchat Thamlamnaba Yelhoumee sing punna Lepminnaba Matam Oire Merahau Chongbana lakpada Lamdam asigi Yelhoumee sing asi punna nungsi chanana hingminnanaba honasi haina Ningthou Sanajaoba Leishemba makhataki Ekoigi Lepminnaba Yelhoumee sing tamgi Yelhoumee natabadi yaude koi ngasigi dasu koi Yelhoumee nataba amata koi baton tawdre yauhandre yausu yauro aduga thana dagi hauna sathare basi koi Yelhoumee singsa masina koi meragi sigumba ngasigi numera sida koi myamsi unaraga awa nungai adagi wari watai sanaba samin thaminaba aduga sumaina magi nat ki ba jagoi isai myamsi udminaraga koi apunba amato oibagi saktamdo sagatpa adugumba thawramaduni adumase chumna khai harau kumai ngakta sunate laigi thawram mayam su yawi adumase koi ritual festival haraga su adum khangnaba yai aduna aina sigumba numela sida mayamda appeal tawjening basa hojing Manipur gi oireiba sigum phibam masida koi Yelhoumee singsa koi ngasidi punna koi chap manana Lepminnaba matam du oire karigidamakta hai matamda koi gi Tunglamchat koi gi Yelhoumee singi yam Arangba Tunglamchat koi Thamlamnaba aduga yamna ingchikpa nungaiba Manipur poroknaba sumain haijeningi aduga loinana thoramasi lakpasida aina Lamdam asida koi gi ingchingna nungai phana koi yellow kang proof singse punna nungsi chanana hingminnanaba adugumba appeal dumasu ai mayamda tawjari Merahau Chongbagi maruoiba thoram ama oina pangthokiba yankhong tambagi matangda palladuna Ningthou Sanajaoba Leishemba hai chahi asigi oina yankhong tambagi mapau asi thoidokna phataba oide tawbatabu afaba asi khudakta phangloi matam khara ngaiba changi afabadi soidana lakani haina kudam changdam piri haina Ningthou Sanajaoba Leishemba makhataki sumaina ekoi yetna namme ko adu yetna number sida ngasai kabui mai baduna takpi bada kitang magi khumito adu yauna namamagadi hena phagadabani adubu phatabadi nate phai tawbadabu afabase koi khudaktadi phangoi kitang ngaiba masangi afabadi lakani na dumai takpi Laingaki maruoiba minister MLA shing amade chingi tongan ba khulgi khulakpa kayana saruk yaduna pangthokiba thawramaduda water resource minister awangbu nyumaina hai lining laison sakchu amade Lon tongan labasu miyoiba pumnamakna pamliba si harauna nungaina leibani kumaina aikoida pungning nungaihanbata natana aikoigi nat amadi chanabising nauhaunana ningsinghalli Merahau Chongba si Chingburoi Tamburoi gi marakta lainaba achetpa mari gi saktam takliba kumai amani ngasigi miroda isa-isagi phurupki chanabi amadi nat thawoidabagi mami ama chauna tarakliba si nungnang ningaini Malemda ahongba kaya laklabasu aikoina aikoigi nat amadi chanabi kaidonungda kauroidabani ngasi Lamdam asida thokliba irang asi tangdu laitaba phibam amada hanjil hannaba honabada umnamakki thodang chawi amada mara sizinabagi mahut asoiba aranba sing kauthoknaduna Lamdam asida tangdu laitaba puraknaba honaminasi haina mahana makhataki Manipur zati kyamarun purga ke amada koi Lepminnaba koi miyam sigumba jahi amada mara punba irrespective of community or religion Merahau Chongbagi festival si hai nedagi chingmi tammi punna sigumba festival pangthokinaba hapsi janara lakpani haina koi pau pami sumaina punba kanda inaba kanda nungsisu
ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯦꯜꯂꯛꯏ ꯃꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯁꯥꯟꯇꯤ ꯂꯥꯛꯄ ꯄꯤꯁ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯧꯔꯦ ꯍꯥꯏꯔꯒ Magi Sur, in order to bring peace in the state, I Sur Kadai Noisu, other Sur, love here, I see, Mayan work under PSP, all of our Chief Minister of Purakadopani, all of our Prime Minister of Purakadopani, all of our Home Minister of Natal Sarkan of Purakadopani, Haibakata, Akwai. Color labor, peace the Aquila Lapalamo. Yes, woman of Topa absolutely. But Ningthou Sanajaoba Leishemba, it has to come from each and every individual. Ningthou Sanajaoba Leishemba was so Akwai Amata people Loina, Loina, Akwai the Wakan Patabasu, Handra, Akwai Wakanaduki, Wakans Loina, Lokodakai. Laison Tinchon gi thauram kaya ga loina na pangthokiba thauram aduda nat ki oiba jagoi isai kaya su pangthoki thauram aduda handak jahi gi mera hau chongbagi souvenir amasu phongki tungda Ningthou Sanajaoba Leishemba na thangal surunggi Ningthou ke gongrisim da leirum phi kudol tamduna amade thangal surunggi Ningthou ke gongrisim amade Ningthou Sanajaoba Leishemba ani athen pot kudol tamnaduna chingmi tammi pot lanabagi thauram adu haudoki ngasigi thauram aduda Kangpokpi district ke manung chanba thangal surunggi Ningthou ke gongrisim thangalda Ningthou Sanajaoba Leishemba na khonglai hanba AS Wungnauyo Jimek Merahu Chongba Award 2024 lan thokduna ikai khumnabu utki Honorable B or Lepminnaba B Thambo ex ADC or Lamdam Thorong Sacha Leirum PMA Housing the Warpu Pom Chief of Aduamu Onthoropoda MP Honorable Minister Asipul Lamdam Thorsa Ayek Senga Silla Webin Shiriba Leirum P Honorable Minister Pamda Kudul Kabiri Ningthongna Sri Kasimasu Mayam Wapu Yoshi Mayamaga Musi Ozasigi Mafunda Kudul Kabiri Ozasi Manipuri Kalakadi Atin Posi Mozi Masamu Mafundani Amula Amaromda State Level Organizing Committee on Merahu Chongba 2024 na sinduna pangthokpa Merahu Chongbagi thoram adu ngasi ayu pung 10 taba duwaidagi pangthokpa hauki thoram aduda chingburoi tamburoi anina sarugyaduna sana konungdagi Ningthou Sanajaoba Leishemba na luchingduna kanglagi utra fauba khongchadama chatki sana konungi phamnaibi amaibi kayana sarugyaduna chatkiba khongchat aduda pena amadi pung yauna natyoiba jagoi isai kayasu yauki Loinana thauram adu saruk yaba lakiba chingbroi singsu makoi gi natki oiba pijo setuna khongchat aduda saruk yaki athen pot kayaga loinana chatkiba khongchat aduna kanglagi utra yaubaga maihaurodagi natki oiba liklamda pangthoktuna lakpa ibudau pakhang bagi khubamda mera mentong bagi thauram pangthoki pena seisakna haudoki ba mentong bagi thauram aduda Ningthou Sanajaoba Leishemba na singtam ani machin manau oibagi saktam takliba meragi thaumai chingkhatki Mera thaumai chingkhatlaba matung kamai gamumaina yenkhong tambagi thauram pangthoki loinana yenkhong tambagi kudam changdam maduna chahi asigi oina leibaki kari phibam lakadagi haibadu Ningthou Sanajaoba Leishemba phamnaiba singamade miyamda paudamduna ayuki thauram adu loishinki
Mirap uniform lah. Oh, ngasay. 집에는